ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯏꯃꯥꯇꯣꯟ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯥꯏꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯦ꯫ ꯃꯦꯂꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯅ, "ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯅꯦ?" "ꯆꯠꯂꯗꯣꯏꯅꯦ꯫ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣ?" "ꯌꯥꯔꯅꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯖꯅ ꯍꯥꯏꯔꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯕꯅꯤ ꯏꯃꯥ. ꯏꯃꯥ ꯂꯥꯝꯃꯁꯨ ꯆꯥꯊꯣꯛꯄꯤꯔꯝꯃꯣ." "ꯍꯣꯏ ꯍꯣꯏ." ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯗꯨ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯊꯧꯖꯥꯜꯅ꯫ "ꯏꯆꯥꯊꯣꯏꯕ, ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯃꯤ ꯅꯪꯕꯨ. ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ." ꯇꯣꯝꯊꯤꯟꯗꯨ ꯃꯆꯤꯟ ꯄꯣꯡꯊꯣꯛꯇꯨꯅ, "ꯑꯆꯟꯗꯨ ꯂꯧꯔꯨꯆꯣꯕ, ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯗꯣꯏꯅꯦ. ꯑꯩ ꯏꯊꯟꯇ ꯁꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯔꯒ." "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯍꯣꯔꯦꯟ ꯂꯧꯔꯗꯣꯏꯅꯦ. ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯕ, ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯁꯤꯕ." "ꯇꯜꯂꯤ, ꯆꯥꯔꯣꯏ ꯑꯩ. ꯑꯆꯟ ꯂꯥꯛꯑ ꯆꯥꯅꯤ. ꯅꯣꯏꯅ ꯂꯧꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯧꯁꯨ ꯂꯧꯗꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯥꯃꯦꯜꯒ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯆꯪꯉꯛꯏ꯫ "ꯇꯥꯆꯧ, ꯑꯩ ꯂꯥꯛꯑꯦ." ꯈꯣꯟꯖꯦꯜꯗꯨꯗ ꯇꯣꯝꯊꯤꯟꯗꯨ ꯀꯞꯄꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯄꯥꯏꯈꯩ ꯆꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯆꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯒꯠꯂꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯣꯛꯃꯤꯟꯅꯩ ꯇꯣꯝꯊꯤꯟꯅ꯫ "ꯑꯆꯟ, ꯅꯪ ꯉꯍꯥꯟꯈꯩ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯑꯗꯨꯕꯨꯔꯣ ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯈꯣꯏꯗ ꯑꯩꯒꯤ ꯌꯥꯗ ꯑꯦꯌꯣ ꯅꯥꯕꯗꯣ ꯑꯗꯨꯒꯤ." "ꯑꯗꯣ ꯑꯆꯟ, ꯑꯩꯒ ꯆꯥꯛ ꯆꯥꯎꯔꯁꯦ. ꯏꯗꯣꯝꯆꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯗꯅꯦ ꯑꯩꯅꯅꯦ ꯑꯆꯟ ꯂꯥꯛꯑꯒ ꯆꯥꯅꯤ ꯑꯩꯗꯤ ꯍꯥꯏꯕ." ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯔꯥꯎ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯖꯥꯜꯗꯣ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯛ ꯀꯧꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯪꯈꯣꯟꯕꯤ ꯃꯥꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯤꯁꯤꯡꯗꯨ ꯁꯨꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯥꯟꯅ ꯀꯧꯔꯛꯅꯕ ꯍꯥꯏꯗꯅ ꯃꯥ ꯂꯩ ꯍꯥꯏꯕ ꯈꯪꯍꯜꯂꯤ, ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯗꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨം ꯊꯧꯁꯥꯗ ꯐꯤꯁꯤꯡꯗꯨ ꯑꯗꯨꯃꯛ ꯁꯨꯔꯤ꯫ ꯊꯧꯖꯥꯜꯅ ꯐꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯔꯁꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯤꯁꯦ ꯈꯔ ꯃꯣꯠꯂꯦ." "ꯌꯥꯅꯤ, ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ." ꯊꯧꯖꯥꯜ ꯐꯤꯁꯤꯡꯗꯨ ꯊꯝꯃꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯤꯁꯤꯡꯗꯨ ꯁꯨꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯅꯥꯗꯨ ꯃꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯀꯦꯁꯣꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ, "ꯀꯦꯁꯣ, ꯅꯣꯏ ꯂꯥꯛꯑꯦꯗꯅ?" "ꯍꯣꯏ ꯏꯆꯦ, ꯏꯃꯧꯁꯤ ꯊꯤꯜꯂꯛꯏꯕꯅꯤ. ꯃꯥꯅꯕꯨꯗꯤ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯍꯥꯏꯕ. ꯑꯗ ꯑꯩꯈꯣꯏꯅ ꯃꯊꯟꯇ ꯆꯠꯍꯟꯈꯤꯕꯗꯣ ꯄꯨꯛꯅꯤꯡ ꯀꯌꯥ ꯂꯨꯝꯗ꯭ꯔꯕ, ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕꯅꯤ." "ꯐꯔꯦ. ꯑꯗꯣ ꯀꯦꯁꯣ, ꯆꯥꯛ ꯆꯥꯔꯒ ꯏꯟꯊꯤꯅ ꯍꯜꯂꯣ." "ꯌꯥꯔꯅꯤꯗ ꯏꯆꯦ." "ꯄꯨꯄꯨ, ꯆꯥꯛꯁꯤꯗ ꯆꯥꯗꯧꯅꯦ. ꯈꯨꯔꯥꯇꯣꯟꯅ ꯉꯥ ꯑꯆꯧꯕ ꯂꯩꯕ ꯆꯠꯈꯤꯉꯣ, ꯅꯦꯅꯦꯒ ꯄꯨꯄꯨꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ." ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯑꯃꯨꯛ, "ꯄꯨꯄꯨ, ꯇꯥꯆꯧꯅ ꯍꯥꯏꯁꯤ ꯆꯨꯝꯃꯦꯕꯀꯣ. ꯑꯗꯣ ꯆꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯗꯣꯏꯅꯦꯕ. ꯆꯥꯁꯤꯀꯣ ꯄꯨꯄꯨ." "ꯍꯣꯏ, ꯏꯁꯨ ꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯄꯨꯄꯨꯁꯨ ꯆꯥꯔꯅꯤ." ꯂꯩꯅꯥꯗꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ꯫ ꯃꯅꯝꯃ ꯑꯅꯤꯅ ꯍꯔꯥꯎ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯅꯝꯃ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯎꯔꯛꯏ ꯃꯅꯝꯃ ꯊꯥꯖꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯣ꯫ ꯃꯥꯅ ꯆꯥꯛꯁꯪꯗ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯅꯥꯛ ꯆꯪꯉꯛꯄꯗ ꯉꯁꯤꯒꯤ ꯃꯇꯧꯒꯨꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯕꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯅꯝꯃ ꯆꯪꯈꯣꯟꯕꯤꯅ, "ꯍꯩꯃꯥ, ꯂꯩꯅꯥꯗꯨ ꯃꯄꯤ ꯐꯠꯄ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯆꯪꯉꯛꯅ, "ꯏꯅꯝꯃ, ꯀꯩ ꯇꯧꯔꯛꯎꯒꯦ?" ꯁꯤꯟꯊꯥꯅ, "ꯌꯥꯔꯦ, ꯆꯥꯛ ꯊꯤꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ. ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯇꯣꯟ." ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯧꯖꯥꯜꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯆꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯝꯕ, ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯊꯧꯑꯣꯏꯗꯕ ꯍꯧꯔꯦ꯫ ꯌꯨ ꯑꯃꯨꯛ ꯐꯥꯎ ꯊꯛꯇꯕ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯊꯤꯅ ꯉꯥꯡꯕꯤꯕ, ꯆꯩꯕꯤꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯌꯨ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ꯫ "ꯆꯪꯈꯣꯟꯕꯤ, ꯃꯄꯥꯟ ꯊꯣꯛꯂꯣ ꯊꯨꯅ." "ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ?" ꯆꯪꯈꯣꯟꯕꯤꯗ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯉꯥꯡꯒ ꯂꯣꯏꯅ ꯍꯧꯔꯛꯄ ꯇꯥꯔꯦ."
Nang ay na kaya? Ha? Kaya na? Ay na nang chakro ay ba na tro? Nang lay ba na ipang isagi maragtasu ngasi din nung sinabawale? Chakro jalo! Ibiyam halda thorak na machada chayri. Asaw ba? Kaya na nang na imaw sida ngangi do? Nayo khara thaksilaga karino ba nang tawrise? Ima pokpe. Nasagi punshire. Amuktadi shanti da hingjage. Aduna ima na tawraga madogi nupido. Yum sidagi tantoko. Ma leibane punshise. Nungai ba fangre ima. Magi nupa amta lejadrabo. Isa leir ba ingonda namna leishilijibo. Wadu tabada jangkhon bi kaptuna imungda sinsinki. Kanghaude thawjalgi mamaida mama ibemana khangtha tharakiba. Aduga nang nama ibu usitibra. Ha? Ibu usitibra. Ai si kayo ina ugen angbo. Ha? Nang buchaw na ba yoglubagi mahayro. Ai na ngasi pangliba. Matung mo na adugo bawado. Hek ima usida hayram laba. Nama ibu pati hayganu nang. Pamel du thorak na. Ima yaris. Hausi matam siyam thengi. Dasawsu yu ngauri. Hayang nungalagi intina wari sarasi. Pamel na mayambabu pusinkri aduga sinthana manembu themduna manembi kada tapna pusinbiki. Asamna haukibana tha khara amasu haujinkri adubu thawjal madi nongmagi jangkhon bibu ot naiba hengale. Jangkhon bi ma su pikliba angang adugi khanduna wana khangi adubu onthopani. Itha hek thajada thawjal na meleibu mayumda puduna lakle. Ibem hal madi sawbuna mana paiba yadre. Asawba kaino nang tawri isya? Aina kadarage ma. Sibu mina tawmudab thapaklo. Melei sa aigi isagi mama ohilagi haina uduna laabani. Oh, adadi jangkhon bisina kana. Thawjal thawa isa sada khumai. Aidi ma kanano khangde. Aina ma yum sida purakhibasu leite. Ima khoi mayamna mabu lawruba natro. Aidi yajakidabane. Aigi napisu nate madi. Isa sinanabu lawruba. Minai natro. Haujikti isagi mama lai. Aduna ma yum sidagi chakhiba yarani. Magi bifam thobo karino khara. Wadu faw loidringi mama du taba ngamlakdraduna masagi mamaida on duna thajali. Nangna su amphatri basi kaigino. Imau sida nangwanda kayam kai. Yum sida hek lakpaga pikliba isu sibu masas kana nawok lakpane. Imau sina isugi maphamda. Mamagi awat pala hendaba natro. Aduga nangna kaishu leitaba amagum khanduna imau ot naiba. Madugi mahay nang panglay khandra nang matam siyam gali. Napisit hindi sa salo. Melay do thawjal da sat hayri. Da thawjal. Ay bu suda sumlihan bera. Yamhay na di ko. Mama na ngangi baduga tada. Thawjal na melay bu makut chamda na imung da jangay. Ngasay dagi thongjin da tumin lep tu na layram batang kwan bida. Melay do usita na nokshilami. Aduga makhoy gi ka da jangkri. Jangkwan bi. Masa na tumli ba ka da jangap tu na. Masabu nungsi na yengi. Haujik tada. Thingatuna thamlamba mapido sintharakle. Imagi sana thoiba. Nungsiraga isagi sagdamse. Adumak uba paglariko. Haujikti. Imagi chana pagso. Yamsida leitre. Ima uibiyama. Nangbu yamna warabro. Ima na isugi mama oina naba haijarubase. Nangbu wanaba sinba oina thokle. Nang imabu amukta ngakpiyo. Ima na kong pai na haisir. Natin na di ima. Adam na namaw na tawi ka no. Ima na namaw na waraw magkasulite. Ada po ima. Ay mayam sinagit dyan lo hay matatang di hay ka no. Namaw ko lo na na haisir iye. Isa kagalab na hanpi ka no. Ay isa mo yung nung siya ima. Ay, ang haupisi niya. Isugi aseng ba matiksabi mamadi imaw ni niya. Karigi isugalap na gani. Kanahamat na imaw bo yung sa dagitan ba matik natin. Sindhagalay na kaso tabag tiyalo ba daw halaklami. Makoy ani so thang na bagi maw na tamba dagi paw do tari. Jangkwan bi kada makoy so jangak tu na. Jangkwan bi bu themjin birami. Namit si su haw kre mathangi namit ni. Migi machaningol ama chelu rabani na. Paw haido pa chatpi na ba ahal ahum thakirami. Ibe mahal do manggol do da mangdo na pamli tanja do da haido pa chalu ba ahal ama changi. Tada, kamdaw bire. Makoy asom na bu karibo haidake. Ahan do sor sang na hontha do na tap na hairi. Ha, ibe ma. Mausigi mamado yam na sahaw.
Nupi angang leba nupada chili haidana masa nupi ko inthorok le. Phare tada. Ado cha thakpi kho. Ma makhoi di ude. Yare cha du thakle rek. Makhoi di thabak le haidana chakre. Ta da su salak. Horen nasiga punna laklak. Aduga kari nu tanarasi. Chale. Sinthana. Ima. Adudi kaina oina katpa tarabo. Maduda taredana. Hai. Nasidu magi kada lekhibro. Ima karamba iseno. Hai. Aigi imau ahandi amakhaktani ne. Changkhon bi nataba tai ai khangde. Aduga ne atombado yumsida thunako. Maga wari sado bole. Asumna namit asisu hawkre. Ibem halna saubadagi thawjalge melega su kaina katuna tongana lehenkre. Asumna tawbasida melei magi nungai jabi haibadu oire. Nongmagi namitni. Melei du changkhon bi ki kada lai. Ise bema. Yumsida nang nahana leirabanina ise kaujare ko. Nate nang sibo namai kato kari mate ikai ba khangraba. Nupa na pamdana purakhibasu nate. Yumsida laini haidana laidubu namai du ikai dra. Nupa na nungsibibasu natabada ai oiradi ngahana sasakhrani. Ina wagi watum nangang. Aise isa tomthengi mamane. Aidi kai yumsidagi chatoriba. Ha kaiba nangse tomthengi mamane ba. Ha amtabu noke ne. Tomthengi mamadi thazani thaza khangaba. Aduga nangna mama sabi. Tomthengi mama asengbadi sikre. Aduna magi mama oibinaba ta thawjalna aibu lauraba. Aduga nangna ima khoi mayamna ai laktringi matam khara tomthengi mama sahankiba. Aduna tomthense haujikti aigi isa oiri. Angang si leibagi nang nungaina leijariba natrane. Nungairani sidaidi. Aduga amana yum sida nangi sanafam leite haibasimadi nasana khangjelo. Si hairamduna hek thoke tawbaga amuk phat onsilaktuna. Nang nangami khai yum sida leijaw. Aduga melei sana aina kari tawrupage haibadu siyeng. Ima khoi mayamna nangbu chalabasu kayam kuina yum sida leiba ngambage haibada yengnaba taredana. Changkhon bigi kadagi sahung naina thoki. Changkhon bi masu saungna yengduna lehawi. Ngasaidagi ngangnari bado lainasu manama ahangi manakta phi piba changakpada loina tahore. Manamagi manak changamda yam sauna mamagi kada oina lai. Machagi sakhomdu ubada kaidawre bema aduk sauna laklibadi. Nangbu nanama ahangi manakta sakhibadaine. Kanana kari hairage. Lainado adumak sauna. Ima masigi nupa phabi tongambise. Mana khalisa kainoba. Kai haira ino manabu. Wadudi mayek sengudana. Laina sumai laina changkhon bida haikhiba singdu amata chithadana tammi. Wadu tabada ibem hal brang sawgulei. Magumbi kaisu leitabi amana aigi imau sanada. Adum naga ngangba. Khangidana ngasidi ibem hal kanano haibase khanganba taredana. Manggonda leptuna melei bulak latuna kawi. Melei su tara male mapanda thoraktuna. Kaino mi kawbubu kwak tawna khongiduba. Chumna kawba yadra. Mi ma onthongna taningkhidre. Hai nupa phabi tawngambia. Kaigino nangna suyamna orpa sarise. Manem ai leiringai nangna aigi imau sana tangthokpa natik natine. Kari aibu nupa phabi kaina. Nacha nupa na aibu ikhut paiduna yumsida purakhibadubu ubi haudrabo. Is sanani ko namau sabi se. Adubu yengnaba taredana. Asikhak hairamduna imungda phet haidokduna changkhi. Hai changkhi no lawngne kirabo. Wa chapchabi ngangna khisi. Na samkhara hauribado phoitake lawngne. Sentha amadi lainana ibem halbu khamjinduna kari tawsige haibadu khanari. Somdana changkhon bido tomthenbu mitlu pirang ihauna nungsina yengi. Tomthendu mikap sathuratuna changkhon bibu kawi. Ima nang kapiro. Changkhon bidu mapi phatpat taithoi. Kapteda. Ado isabu kaisa ninge. Kem chaning da. Ado ima nang ai tham amaga chakhinu ko. Changkhon bidu tomthenbu chena koli. Chalui ima nang ginakta dum leini. Sagai ngan bidu thongjindagi sipthaduna tomthenbu kauri. Tacho. Sagai ngan be changao. Kai thongjinda lepino. Sagai ngan bidu sangai aduga phamungda kakhatuna phammi. Magi laidi du utuna. Tu phajadra. Aigi ita sai babungna leiraiba. Hajaya chan masam yam changingo. Ima chawbi ta chawga ngai hak sanarugi yabraba.
ꯌꯥꯏꯌꯦ ꯇꯣꯝꯊꯤꯟ ꯏꯆꯟꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯧꯔꯁꯨ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯕꯤꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯕꯦꯝꯃ ꯃꯦꯂꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯂꯥꯛꯏꯅꯦ ꯃꯦꯂꯩꯁꯨ ꯇꯥꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯂꯥꯛꯏꯗꯅ ꯆꯪꯉꯣ ꯏꯃꯥ ꯀꯩꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯦꯞꯄꯤꯅꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛ ꯌꯥꯕꯗꯨꯕꯨ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯨꯡꯒꯤ ꯃꯤꯒ ꯂꯩꯇꯕ꯭ꯔꯣ ꯑꯃꯠꯇ ꯎꯗꯦ ꯃꯤ ꯂꯩꯇꯤꯌꯦ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤ ꯃꯣꯏ ꯂꯣꯏꯅ ꯏꯆꯦ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯐꯔꯦꯗ ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯤ ꯅꯪꯒꯤꯁꯤꯗ ꯄꯨꯟꯅ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ ꯍꯦꯛꯇ ꯑꯗꯨꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯊꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯃꯦꯂꯩꯒꯤ ꯀꯥꯗ ꯋꯥꯔꯤ ꯇꯧꯔꯤ ꯍꯥꯎꯈ꯭ꯔꯦ ꯏꯆꯥꯅ ꯊꯣꯡꯉꯒ ꯄꯤꯖꯕꯁꯤ ꯆꯥꯗꯕ ꯀꯨꯏꯔꯕꯩꯔ ꯀꯩꯅꯣ ꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤꯅꯦ ꯏꯅꯦꯝ ꯁꯥꯕꯤꯁꯤꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯇꯥ ꯊꯧꯖꯥꯜꯒ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯂꯩꯍꯜꯂꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯇꯥ ꯊꯧꯖꯥꯜꯗ ꯀꯦꯁꯤꯟꯅꯔꯒ ꯅꯥꯀꯟꯁꯤꯗ ꯀꯥ ꯑꯃ ꯐꯖꯅ ꯇꯞꯊꯍꯜꯂꯒꯅꯦ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯗꯅ ꯍꯩꯁꯨ ꯍꯩꯈ꯭ꯔꯦꯍꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯦ ꯃꯥꯒꯤ ꯃꯍꯩꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯂꯥꯏꯅ ꯐꯥꯔꯦꯗꯅꯁꯦ ꯍꯩꯀꯣ ꯌꯥꯝ ꯍꯩ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯥꯕ ꯂꯩꯋꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈ꯭ꯔꯦ ꯏꯃꯥ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯇꯝꯃꯨꯗꯅ ꯁꯨꯝꯗꯧꯕꯅꯤꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯇꯥ ꯊꯧꯖꯥꯜꯁꯦ ꯁꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯧꯔꯦ ꯑꯗꯩꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯧꯖꯥꯜꯒꯤ ꯌꯦꯛ ꯁꯂꯥꯏ ꯄꯣꯛꯄ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯐꯤ ꯃꯁꯦꯠꯇ ꯑꯀꯟꯕ ꯂꯥꯏꯋꯥ ꯊꯥꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯖꯥꯜꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯃꯦꯂꯩꯒ ꯊꯥꯒꯣꯏꯒꯅ ꯂꯩꯔꯤꯕꯗꯨꯗ ꯋꯥꯈꯜ ꯏꯇꯥ ꯇꯥꯗ ꯂꯥꯛꯏ ꯃꯦꯂꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗ ꯍꯔꯥꯎ ꯀꯧꯔꯛꯏ ꯃꯦꯂꯩꯗꯨ ꯊꯧꯖꯥꯜꯅ ꯏꯊꯥ ꯊꯥꯖꯗ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯑꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯧꯖꯥꯜ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯗꯣ ꯁꯤꯗ ꯏꯗꯣꯝꯆꯥ ꯈꯣꯏꯗ ꯂꯥꯛꯄ ꯅꯥꯀꯟꯗꯒꯤ ꯊꯥꯒꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗ ꯁꯤꯡꯖꯨꯗꯨ ꯄꯤꯁꯤꯜꯂꯤ ꯑꯗꯣ ꯇꯥ ꯊꯧꯖꯥꯜ ꯁꯤꯡꯖꯨ ꯆꯥꯈꯤꯁꯦ ꯇꯥ ꯊꯧꯖꯥꯜ ꯁꯤꯡꯖු ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯆꯥꯕꯤꯈ꯭ꯔꯣꯕ ꯑꯩꯅ ꯁꯨꯕꯅꯤ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯊꯧꯖꯥꯜꯗꯨ ꯁꯤꯡꯖꯨ ꯑꯗꯨꯗ ꯃꯤꯠꯌꯦꯡꯐꯝ ꯊꯝꯃꯛꯏ ꯁꯤꯡꯖꯨ ꯆꯥꯒꯟꯈꯤꯗ꯭ꯔꯕ ꯃꯥꯅ ꯍꯦꯛ ꯎꯕꯃꯛꯇꯗ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯃ ꯄꯣꯛꯇꯨꯅ ꯍꯔꯥꯎ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯖꯥꯜꯗꯣ ꯁꯤꯡꯖꯨꯗꯨ ꯂꯣꯏꯅ ꯆꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯧꯖꯥꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯣꯏꯅ ꯎꯔꯦꯗꯅ ꯑꯩꯅ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯁꯨꯝ ꯀꯧꯔꯛꯇꯕ 마도 ngasi디 haraw nangonda kauriduni sidagidi nangi nakhutta loinamak tarani nangna hairi khayyaradong imung manungdagi su nangbuna hena lumna lauran makhoina ngangba wadi kayabu tararoi nangnabu hairabadi aphabasu phattabasu mana adum taradong oh adunani dana ima amaibi thagoi haidana maming salibase ngasai sanariba wari adu lainaga singthagana haubadagi loina tarami makhoi ani hana chatlamo haiduna ibemhalna tharakpani sinthana leina haujiki wada kanamta da hairukino matang saba ngairaga thabak tawsi hoi namto ngaiyak leibaga ibemhal khoisu halaklami mapanda marang tawrakpaduda hai nanem khoila amale ima su chatlagi yumdo mi ga leitabane kuina thadokpa ima pamdi hoise ado se sigi sense imagini aina ta thousandagi ngasai lahobani imagi khara oiro phare ima su thogi ai thindoki ima si haina duna mama masa du mapan thori laivi tholapadu ubada ibm haldu safam sat hongduna bisum khangsuk sui aduga mama masa da yengi laivi so ibm halleri badu kauramde usinadaba saduna tholei ibema nang panganu nanem se miting nayeng ama tawi wakhan munna khalaga thabak tawko as hoise moinabu milei sanai ngonda kari tawba ngamdorige asamna wari sana mama masa adu thongalamda thoki matam kharasu hojinkhre melei mana imungi mi loina chathokhiba tanja yengduna changkhon bibu ot naiba tawirami adubu changkhon bi madi imung kaigani khanduna kanada su tamthokta adumak wana khangi asamna tawbasida melei madi mana ngamle matagum changkhon bibu ot paleplamde chak khara thonghan wai khara taihan imungi thabak ayamba changkhon bina loina tohol
ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯌꯥꯗ꯭ꯔꯒꯅ ꯃꯦꯂꯩꯅ ꯆꯪꯈꯣꯟꯕꯤꯕꯨ ꯃꯁꯝ ꯈꯔ ꯐꯣꯏ, ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟ, ꯅꯝꯁꯤꯟꯗꯨꯅ ꯈꯔ ꯐꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯦꯂꯩꯗꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯦꯂꯩꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯆꯪꯈꯣꯟꯕꯤ ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯗꯧꯔꯤꯕ? ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯦꯂꯩꯗꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯐꯤꯁꯤꯡꯗꯨ ꯆꯪꯈꯣꯟꯕꯤꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯐꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯁꯨꯒꯗꯕꯅꯤ, ꯍꯌꯦꯡ ꯁꯦꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯀꯪꯅꯅꯕ ꯄꯔꯞ ꯁꯨ꯫ ꯃꯗꯨ ꯍꯦꯛ ꯀꯪꯕ ꯉꯝꯗ꯭ꯔꯕ ꯅꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ꯫ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯅꯁꯥꯒꯤ ꯐꯤꯔꯣꯟꯗꯤ ꯅꯁꯥꯅ ꯁꯨꯖꯧ꯫ ꯇꯨꯡꯗꯒꯤ ꯏꯕꯦꯝꯍꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯂꯩ ꯃꯥꯗꯤ ꯃꯅꯦꯝ ꯂꯩꯇꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯍꯜꯗꯤ ꯃꯦꯂꯩꯅ ꯇꯧꯔꯤꯕꯗꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯦꯂꯩꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯃꯅꯦꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯎꯕꯗ ꯈꯧꯇꯛꯇꯤ ꯆꯥꯏ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯝꯅꯅꯕ ꯈꯨꯝꯃꯛꯏ꯫ ꯀꯩꯅꯣ? ꯑꯩ ꯈꯨꯠ ꯌꯥꯗꯕꯒꯤ ꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯁꯨꯕ ꯌꯥꯔꯝꯂꯒꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅ꯫ ꯈꯪꯗꯤ ꯈꯪꯗꯅ ꯉꯥꯡꯍꯧꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯌꯥꯝꯅ꯫ ꯃꯆꯤꯜ ꯑꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯈꯨꯠ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯕ꯭ꯔꯅꯦ ꯏꯕꯦꯝꯃ? ꯅꯋꯥꯅꯥꯏꯅꯤꯗꯤ ꯈꯪꯉꯤ, ꯅꯁꯥꯒꯤ ꯅꯊꯧ ꯅꯁꯥꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯅꯨꯄꯥ ꯐꯥꯕꯤꯁꯤꯗꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤ ꯀꯥꯏꯅ? ꯍꯧꯅꯨꯍꯦ! ꯑꯩꯅ ꯑꯍꯟꯅꯦꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯍꯟ꯫ ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯔꯩꯌꯨ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯗꯨ ꯏꯟꯕꯗ ꯊꯣꯡꯖꯤꯟꯗ ꯌꯩꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯅꯦꯝꯕꯨ ꯍꯧꯒꯠꯄꯤ꯫ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯇꯧꯔꯤꯁꯦ? ꯑꯗꯨꯃꯥꯏ ꯀꯅꯥ ꯇꯧꯅꯒꯦ? ꯋꯥꯗꯨꯗ ꯃꯦꯂꯩꯗꯨ ꯆꯪꯈꯣꯟꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯦ, ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯦꯂꯩꯅ ꯆꯪꯈꯣꯟꯕꯤꯗꯨ ꯂꯥꯛꯇꯅ ꯆꯤꯡꯉꯒ ꯆꯨꯔꯤ ꯇꯥꯛꯐꯝꯗꯨꯗ ꯏꯟꯊꯨꯏ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯂꯧꯈꯠꯇꯨꯅ ꯆꯪꯈꯣꯟꯕꯤꯗ ꯍꯩꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯧꯔꯤꯗꯨ ꯄꯦꯠꯇꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯧꯈꯗꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯔꯗꯅ ꯅꯪ ꯖꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯅꯪ ꯑꯃ ꯂꯩꯕꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯕꯅꯦ꯫ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯅꯦꯝꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯏꯟꯊꯣꯔꯛꯄꯗ ꯅꯥꯀꯟꯗ ꯎꯞꯇꯨꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯩꯅꯥꯒ ꯁꯤꯟꯊꯥꯒꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯅꯥꯅ ꯃꯦꯂꯩꯕꯨ ꯆꯤꯡꯊꯣꯛꯏ, ꯏꯕꯦꯝꯍꯜꯕꯨꯁꯨ ꯁꯤꯟꯊꯥꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯅ ꯏꯃꯧꯁꯦ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ, ꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯕ ꯅꯨꯄꯤꯅꯤ, ꯑꯃꯨꯛꯇꯪ ꯋꯥꯔꯛꯇꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯦ꯫ ꯊꯛꯈꯥ ꯈꯔ ꯈꯪ, ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯅꯣꯏꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯣ ꯍꯥꯏꯗꯦ꯫ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯅꯃꯥꯁꯦ ꯄꯨꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔ ꯆꯠꯂꯣ꯫ ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ꯫ ꯃꯆꯥꯒ ꯃꯃꯧꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯅꯤꯗꯨꯗꯤ ꯃꯁꯤꯡꯒ ꯈꯔ ꯐꯠꯇꯕꯅꯤ, ꯃꯦꯂꯩꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯏ꯫ ꯁꯤꯟꯊꯥꯅ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯍꯥꯏꯗꯅ ꯌꯥꯎꯅ ꯌꯦꯡꯕꯅꯦ, ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯃꯇꯤꯛ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯅꯪ꯫ ꯅꯪꯅ ꯏꯆꯦꯗ ꯉꯝꯃꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯉꯝꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯉꯕ? ꯂꯩꯅꯥꯅ ꯅꯪꯅ ꯉꯝꯃꯤꯕꯨ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯄꯣꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯅꯝꯗꯅ ꯐꯥꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯨ ꯅꯪꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯔꯕꯅꯤꯅ ꯃꯦꯂꯩꯗꯨ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯁꯤꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯅ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯖꯥꯜꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯦꯂꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕ ꯆꯪꯈꯣꯟꯕꯤꯗꯨ ꯃꯁꯥ ꯁꯥꯒꯟ ꯂꯥꯛꯇꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯤꯡꯈꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯆꯪꯈꯣꯟꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ? ꯋꯥ ꯂꯥꯡꯉꯥꯡꯗ ꯊꯧꯖꯥꯜꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯁꯥꯐꯨꯗꯨ ꯀꯟꯕꯅ ꯆꯪꯈꯣꯟꯕꯤꯗꯨ ꯃꯈꯥꯗ ꯇꯨꯏ꯫ ꯇꯨꯔꯤꯕꯗꯨ ꯍꯟꯅ ꯌꯦꯡꯗ ꯑꯃꯨꯛ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪ ꯈꯪꯗꯦ? ꯍꯟꯗꯛꯕꯨꯁꯨ ꯈꯨꯄꯥꯛꯅ ꯊꯥꯒꯤ ꯍꯦꯛ ꯇꯧꯕꯒ ꯏꯕꯦꯝꯍꯜꯅ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯑꯆꯧꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯈꯝꯃꯛꯀꯅꯣ ꯏꯃꯥ, ꯃꯔꯥꯜ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯧꯒꯤ ꯀꯔꯤ ꯃꯔꯥꯜ? ꯃꯁꯥꯗ ꯍꯪꯉꯨ꯫ ꯏꯕꯦꯝꯍꯜꯗꯨ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯅꯦ? ꯀꯔꯤꯁꯨ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯥꯖꯗꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯍꯥꯏꯈꯤꯗꯤꯌꯦ, ꯇꯥꯗꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ ꯏꯃꯥ꯫ ꯍꯩ, ꯅꯁꯤꯗ ꯊꯤꯔꯛꯀꯅꯨ, ꯌꯥꯝ ꯇꯥꯏꯅꯦ ꯈꯪꯉꯕ? ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯊꯧꯖꯥꯜꯅ ꯆꯤꯡꯏꯕꯗꯨ ꯅꯝꯗꯅ ꯅꯥꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ, ꯇꯥ ꯊꯧꯖꯥꯜꯁꯦ ꯑꯝꯇ ꯈꯥꯕꯤꯌꯣ ꯏꯃꯥ, ꯑꯩ ꯏꯁꯥꯒ ꯂꯥꯝꯗꯕ ꯉꯝꯃꯣꯏꯌꯦ, ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯕꯤꯒꯅꯣ ꯏꯃꯥ꯫ ꯏꯕꯦꯝꯍꯜꯅ ꯃꯃꯧ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯆꯠꯂꯣꯏ, ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ, ꯏꯃꯥ ꯇꯧꯒꯦ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯂꯩꯕꯨ ꯀꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯧꯔꯛꯄꯗꯨꯗ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯀꯧꯕꯤꯔꯛꯏꯁꯤꯕꯣ?
ꯅꯪꯅ ꯑꯆꯧꯕꯗ ꯀꯩꯀꯩ ꯇꯝꯁꯤꯟꯕ? ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯑꯩꯈꯣꯏ. ꯊꯣꯛꯈꯤꯕꯗꯨ ꯈꯛ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ. ꯃꯗꯨꯗ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯩ ꯁꯣꯛꯄꯒꯤ ꯁꯥꯎꯖꯕ. ꯍꯥꯏꯁꯤꯟ ꯊꯤꯕꯤ! ꯅꯪꯅ ꯍꯤꯒꯩ ꯋꯥ ꯁꯨꯕꯒꯤ ꯅꯠꯇ꯭ꯔꯣ? ꯌꯨꯝꯁꯤꯗ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯇꯣꯈꯥꯏ ꯇꯥꯔꯕꯅꯦ. ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏꯅꯦ. ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ. ꯑꯗꯨꯅꯕꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯂꯩꯇꯗꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯩꯋꯥ ꯇꯧꯗꯅ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯅꯦꯝꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯂꯩꯗꯨ ꯁꯥꯎꯖꯤꯟꯅꯗꯨꯅ ꯊꯧꯖꯥꯜꯗ, ꯇꯥ ꯊꯧꯖꯥꯜ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯥꯂꯦꯕꯅꯅꯦ ꯑꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕꯁꯦ. ꯇꯥꯗꯅ ꯄꯥꯝꯗꯨꯅ ꯂꯧꯈꯤꯕꯁꯨ ꯅꯠꯇꯦ. ꯃꯇꯝ ꯈꯔ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯁꯥꯍꯟꯈꯤꯕꯇꯅꯦ. ꯇꯥꯗꯅ ꯑꯩꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩ ꯂꯩꯔꯕꯅꯤꯅ ꯃꯃꯥ ꯁꯥꯕꯤ ꯏꯕꯦꯝꯃꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦ ꯀꯩꯅꯣ. ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯦ, ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯌꯨꯝꯁꯤꯗ ꯁꯨꯝ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯕꯣ. ꯑꯩ ꯑꯣꯏꯔꯗꯤ ꯉꯍꯥꯟꯅ ꯆꯠꯆꯈ꯭ꯔꯅꯤ. ꯏꯀꯥꯏꯕꯁꯨ ꯐꯖꯅ ꯈꯪꯗꯕꯖꯥꯅꯤ. ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ. ꯅꯨꯄꯥ ꯑꯃ ꯀꯣꯛ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯗꯤꯅꯦ ꯄꯥꯝꯕꯤꯔꯛꯑꯅꯣ ꯏꯕꯦꯝꯃ. ꯅꯨꯡꯁꯤꯕꯤꯔꯛꯇꯕꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗ. ꯍꯩ, ꯅꯨꯄꯥ ꯐꯥꯕꯤꯌꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯀꯩꯅꯣ? ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯤ, ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯁꯤꯗ? ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯪꯈꯣꯟꯕꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯀꯅꯥ ꯑꯃꯠꯇꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ. ꯃꯃꯥꯅ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯃꯃꯥꯕꯨ ꯀꯧꯏ. ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯪꯈꯣꯟꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ. ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯨꯔꯕꯗꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ. ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯑꯣꯏꯔꯨꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ. ꯅꯪ ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ. ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗ ꯃꯃꯥꯅ ꯁꯨꯝ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯨ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯧꯖꯥꯜ ꯇꯣꯝꯊꯤꯟꯕꯨ ꯐꯥꯏ. ꯕꯥꯕꯥ, ꯏꯃꯥꯁꯦ ꯑꯩꯕꯨ ꯊꯅꯝꯗꯅ ꯆꯠꯈ꯭ꯔꯦ. ꯏꯃꯥꯁꯦ ꯀꯧꯕꯤꯌꯣ ꯕꯥꯕꯥ. ꯏꯃꯥꯁꯦ ꯀꯧꯕꯤꯌꯣ ꯕꯥꯕꯥ. ꯊꯧꯖꯥꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩ. ꯃꯕꯣꯛꯀꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯤꯡꯏ. ꯑꯕꯣ, ꯏꯃꯥꯁꯦ ꯑꯝꯇ ꯀꯧꯕꯤꯌꯣ. ꯑꯩ ꯊꯅꯝꯃꯒ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ. ꯏꯃꯥꯅ ꯑꯩꯒ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯒ ꯆꯠꯈ꯭ರೆ. ꯏꯅꯦ, ꯏꯗꯣꯝꯆꯥ, ꯏꯃꯥꯁꯦ ꯀꯧꯋꯣ. ꯑꯩꯅ ꯀꯧꯕꯁꯦ ꯈꯨꯝꯗꯦꯕ. ꯏꯃꯥꯁꯦ ꯀꯧꯋꯣ. ꯂꯩꯅꯥꯒ ꯁꯤꯡꯊꯥꯒꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯇꯣꯝꯊꯤꯟꯕꯨ ꯊꯦꯝꯃꯤ ꯃꯦꯂꯩꯅ. ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯩꯅꯤ. ꯃꯥꯗꯤ ꯅꯪꯒꯤ ꯏꯃꯥ ꯑꯁꯦꯡꯕꯗꯨ ꯅꯠꯇꯤꯌꯦ. ꯅꯠꯇꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯥ ꯂꯩꯖꯩ. ꯀꯩ ꯑꯉꯥꯡꯅꯣꯍꯦ, ꯅꯨꯡꯁꯤꯕꯤꯒꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯇꯣꯝꯊꯤꯟ ꯃꯥꯗꯤ ꯊꯦꯝꯕꯁꯨ ꯌꯥꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ. ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯕꯦꯝꯍꯜꯅ ꯊꯧꯖꯥꯜꯗ ꯉꯥꯡ. ꯐꯔꯦꯅꯤꯅꯦ, ꯐꯔꯦꯅꯦꯕ. ꯃꯃꯥ ꯃꯆꯥ ꯂꯥꯞꯅꯍꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯛꯑꯅꯦꯕ ꯁꯤꯗꯩꯗꯤ. ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯦ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯁꯤꯗ ꯇꯥꯅꯅꯕ ꯅꯣꯏꯅ ꯁꯤꯟꯕꯅꯦ. ꯄꯦꯜꯂꯣ ꯅꯣꯏ. ꯇꯥ ꯊꯧꯖꯥꯜ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜꯕꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯇꯣꯝꯊꯤꯟꯗꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯑꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯂꯩꯕꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯩ. ꯑꯗꯨꯅ ꯁꯤꯟꯊꯥꯅ ꯊꯦꯝꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯄꯨꯟꯅ ꯍꯦꯛ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯩ. ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯍꯦꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯕ ꯋꯥꯗ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯨ ꯍꯦꯛ ꯀꯥꯎꯕꯅꯤ. ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯦꯂꯩꯅ ꯊꯥꯈꯤꯕ ꯂꯩꯋꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯆꯝꯕ ꯍꯧꯔꯛꯂꯤ. ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯊꯧꯖꯥꯜꯅ ꯌꯥꯅꯤꯡꯗꯕꯒꯤ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯄꯗ ꯃꯦꯂꯩꯗꯨ ꯏꯁꯤꯡꯇ ꯆꯤꯡꯅꯩ. ꯑꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃꯒ ꯋꯥ ꯇꯥꯅꯩ. ꯏꯕꯨꯡꯉꯣꯕꯨ ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯣꯅꯦ? ꯏꯃꯥ, ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯗ. ꯑꯩꯅꯒ ꯋꯥ ꯍꯥꯏꯕꯗ ꯑꯍꯦꯟꯕ ꯌꯥꯎꯔꯗꯤ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯝ ꯇꯧꯔꯦ. ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯃꯍꯤ ꯃꯌꯥꯏ ꯆꯃꯝꯗꯧꯕ ꯃꯥꯜꯂꯤ. ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ ꯏꯃꯥ, ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯟꯅꯔꯛꯑꯅꯦꯕ. ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯒꯣꯏꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯀꯨꯏꯔꯕꯅꯤ. ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯅ ꯅꯅꯦ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯂꯩꯍꯧꯗꯦ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯝꯃꯛꯏ ꯍꯥꯏꯕꯅꯤꯅꯦ. ꯀꯝꯗꯧꯅꯤ? ꯌꯥꯔꯦ ꯏꯃꯥ, ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯒꯦ. ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ. ꯑꯩ ꯆꯠꯂꯒꯦ. ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯝꯃꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯦꯂꯩꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯦ. ꯃꯥꯒꯤ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ. ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯏ. ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯣꯏꯂꯩꯔꯤꯗꯨꯅ ꯌꯦꯡꯏ.
ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯇꯞꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯟꯊꯣꯡꯗꯨ ꯑꯃꯨꯛ ꯇꯞꯅ ꯁꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝꯗ ꯑꯀꯤꯕ ꯂꯩꯇ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯒꯝꯒꯝ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯇꯧꯔꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯃꯦꯂꯩꯗꯨ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯁꯠ ꯍꯥꯏꯔꯛꯏ ꯍꯣꯏ ꯉꯝꯒꯅꯤ ꯊꯕꯛꯇꯣ ꯍꯥꯏꯕꯤꯔꯣ ꯅꯪꯅ ꯉꯝꯃꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯁꯨꯝ ꯊꯣꯔꯛꯄꯗ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯕ ꯊꯥ ꯑꯃꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯈꯨꯗꯤꯡꯒꯤ ꯎꯕ ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯈꯨꯝꯗꯨꯅ ꯊꯥꯎꯃꯩ ꯄꯥꯏꯕ ꯅꯨꯄꯤꯗꯨ ꯉꯁꯤꯁꯨ ꯎꯔꯔꯦ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯝꯗꯅ ꯐꯥꯔꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯒꯝꯒꯝ ꯆꯠꯈꯤ ꯃꯇꯧꯗꯨꯗ ꯄꯤꯕꯥꯔꯦꯜꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯍꯦꯛꯇ ꯀꯧꯏ ꯏꯃꯥ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯆꯥꯅꯗꯤ ꯏꯃꯥꯕꯨ ꯂꯥꯏꯅ ꯈꯪꯏ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯤꯕ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯄꯥꯕꯅ ꯇꯣꯛꯈꯥꯏꯅ ꯂꯩꯔꯤꯕꯗꯣ ꯅꯨꯄꯤꯗꯨ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯉꯛꯇꯦ ꯄꯤꯕꯥꯔꯦꯜꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯅꯨꯄꯤꯗꯨ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯗꯥꯎ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤꯗꯨ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯐꯥꯔꯦ ꯐꯥꯎ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯐꯥꯎ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯟꯖꯥ ꯐꯪꯕ ꯉꯥꯏꯔꯛꯄ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯂꯥꯟꯖꯗꯕꯤꯒ ꯁꯥꯗꯅ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯉꯝꯕꯨ ꯉꯝꯃꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯀꯌꯥꯅꯤ ꯃꯥꯅ ꯊꯨꯒꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯕ ꯑꯃꯥꯏꯕꯤꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯈꯟꯕꯅꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗꯒ ꯆꯥꯎꯊꯣꯛꯎꯔꯤꯁꯤꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯃꯁꯦ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯠꯁꯤꯟꯅꯅꯦ ꯃꯄꯨꯔꯣꯏꯕ ꯃꯆꯥꯅ ꯇꯣꯛꯈꯥꯏꯅ ꯂꯩꯍꯜꯂꯤꯕꯗꯣ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯄꯗꯨꯗ ꯃꯦꯂꯩꯗꯣ ꯈꯨꯝꯂꯝꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯏꯄꯥ ꯄꯥꯈꯟ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯃꯦꯂꯩꯅꯦ ꯅꯨꯄꯤ ꯅꯪꯅ ꯑꯊꯦꯡꯕꯁꯤꯗ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕ ꯁꯦꯠꯂꯤꯕ ꯐꯤꯗꯥꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯗꯤ ꯃꯥꯟꯗꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯅꯔꯣꯟ ꯆꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯌꯥꯝ ꯆꯪꯗ ꯅꯔꯨ ꯀꯣꯛꯑꯒꯅꯦ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯗꯨꯅ ꯂꯥꯎꯗꯅ ꯆꯠꯍꯟꯒꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯦꯂꯩꯗꯣ ꯃꯌꯥꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯦꯂꯩꯕꯨ ꯇꯥꯟꯅꯔꯛꯄ ꯄꯤꯕꯥꯔꯦꯜꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯕꯗꯨꯅꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯃꯦꯂꯩꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯅꯤ나 ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯨꯝꯗꯒꯤ ꯆꯤꯡꯊꯣꯔꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯦꯂꯩꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎꯗꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ ꯇꯝꯅꯔꯦ ꯃꯈꯣꯏꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯃꯦꯂꯩꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯦꯂꯩꯕꯨ ꯋꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯍꯜꯂꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯊꯧꯖꯥꯜꯗꯨ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯃꯦꯂꯩꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯩꯗꯤ ꯅꯪꯁꯤ ꯀꯤꯕꯨ ꯀꯤꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯉꯛꯈꯤꯕꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯕꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯧꯖꯥꯜꯗ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯂꯕꯅꯤꯅ ꯊꯧꯖꯥꯜꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯗꯨꯅ ꯃꯦꯂꯩꯗ ꯎꯄꯥꯏ ꯂꯩꯇ ꯃꯔꯥꯟꯗꯨ ꯌꯥꯖꯔꯝꯃꯤ ꯇꯥ ꯊꯧꯖꯥꯜ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯦꯟꯊꯣꯏꯅ ꯌꯥꯔꯣꯏ ꯃꯥꯕꯨ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯊꯥꯖꯒ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯒ ꯄꯤꯕꯥꯔꯦꯜꯒꯤꯅ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯍꯦꯟꯊꯣꯏꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯏ ꯃꯆꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨꯗ ꯂꯥꯏꯕꯤꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯏꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯤ ꯏꯍꯦ ꯅꯨꯄꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯑꯍꯟꯗ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯦ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯅꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯦ ꯃꯦꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯅꯪꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯗꯣ ꯃꯌꯥꯝꯃꯥꯡꯗ ꯍꯥꯏꯌꯣ ꯃꯦꯂꯩꯗꯨ ꯁꯥꯎꯅ ꯍꯦꯟꯊꯣꯏꯗ ꯍꯥꯏꯔꯛꯏ ꯀꯩ ꯋꯥ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯀꯩ ꯋꯥꯅꯣ ꯈꯪꯗꯤ ꯈꯪꯗꯅ ꯉꯥꯡꯒꯅꯨ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯗꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯌꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯋꯥ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯒꯅꯤ
ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯦꯂꯩ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯊꯧꯖꯥꯜꯗ ꯇꯧꯁꯤꯟꯅꯗꯨꯅ ꯇꯥ ꯊꯧꯖꯥꯜ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯒꯅꯨ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯔꯣꯠꯄ ꯋꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯕ ꯍꯦꯟꯊꯣꯏꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯆꯤꯡꯏ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯦꯂꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪ ꯑꯩꯁꯦ ꯈꯪꯗꯦ ꯍꯥꯏꯕ ꯍꯥ ꯅꯪ ꯑꯩꯁꯦ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯊꯋꯥꯏ ꯁꯠꯄꯤꯈ꯭ꯔꯕ ꯊꯥꯖꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯦꯟꯊꯣꯏꯅꯤ ꯍꯦꯟꯊꯣꯏ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯅꯪꯅ ꯂꯧꯇꯨꯅ ꯊꯝꯂꯤꯕ ꯋꯥꯗꯨ ꯍꯥꯏꯔꯣ ꯅꯪꯒꯤ ꯃꯔꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯅ ꯈꯪꯉꯤ ꯍꯦꯟꯊꯣꯏꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯃꯦꯂꯩꯗꯨ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗꯒꯤ ꯇꯥ ꯊꯧꯖꯥꯟꯕꯨ ꯈꯟꯖꯔꯛꯄꯅꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥ ꯊꯧꯖꯥꯜꯗꯤ ꯊꯥꯖꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯂꯛ ꯈꯝꯕꯟꯕꯅ ꯐꯕꯇ ꯊꯤꯗ ꯇꯥ ꯊꯧꯖꯥꯜꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯅꯈꯤ ꯑꯗꯨꯕꯨ ꯇꯥ ꯊꯧꯖꯥꯜꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇꯨꯅ ꯑꯗꯨꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯈꯪꯗꯕꯅ ꯀꯔꯝꯅ ꯂꯩꯋꯥ ꯊꯥꯕꯗ ꯆꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯈꯟꯕꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯈꯤ ꯑꯗꯨꯅ ꯑꯩ ꯇꯥ ꯊꯧꯖꯥꯜꯗ ꯅꯛꯁꯤꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯔꯦꯝꯕꯅꯤ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛ ꯇꯥ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ ꯑꯩ ꯌꯥꯝꯅꯁꯨ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯇꯥꯟꯅꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯈꯤ ꯃꯗꯨꯗ ꯇꯥ ꯊꯧꯖꯥꯜꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯣꯠꯁꯛꯇꯨ ꯈꯪꯂꯛꯄꯅꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯃꯗꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯣꯠꯁꯛꯇꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥ ꯊꯧꯖꯥꯜꯒ ꯊꯥꯖꯒꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤ ꯇꯥ ꯊꯧꯖꯥꯜꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯊꯥꯖꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯟꯈꯤ ꯇꯥ ꯊꯧꯖꯥꯜꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒ ꯇꯥꯟꯅꯗꯨꯅ ꯊꯥꯖꯕ ꯑꯣꯏꯅ ꯊꯋꯥꯏ ꯁꯠꯈꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯥꯎꯅꯔꯝꯃꯤ ꯊꯧꯖꯥꯜ ꯃꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯨꯅ ꯃꯦꯂꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯏꯟꯊꯣꯛꯈꯤ ꯊꯥꯖꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯦꯟꯊꯣꯏ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯧꯖꯥꯜꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯈꯤꯕ ꯂꯩꯇꯦ ꯑꯔꯥꯞꯄ ꯈꯨꯟ ꯑꯃꯗ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯅꯤ ꯃꯆꯦ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯕ ꯐꯪꯍꯧꯗꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯄꯗ ꯃꯆꯦꯒꯤ ꯄꯥꯎꯗꯨ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯏꯆꯤꯡꯇ ꯆꯤꯡꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯆꯦꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯛꯈꯤꯕꯗ ꯃꯆꯦ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯈꯪꯂꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯗꯨꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝ ꯋꯥꯅ ꯉꯥꯏꯔꯛꯈꯤꯕꯅꯤ ꯍꯦꯟꯊꯣꯏꯗꯤ ꯃꯆꯦꯒ ꯃꯥꯟꯅꯗꯦ ꯅꯨꯄꯥꯗꯧꯅꯁꯨ ꯇꯧꯏ ꯑꯔꯥꯟꯕ ꯌꯥꯗꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯃꯤꯅ ꯂꯥꯛꯆꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯧ ꯊꯥꯖꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯣ ꯅꯨꯡꯁꯤꯗ ꯏꯃꯧꯒ ꯁꯛ ꯈꯖꯤꯛꯇꯪ ꯃꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯧꯗꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯏꯕꯦꯝꯍꯜꯗꯣ ꯍꯦꯟꯊꯣꯏꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯃꯇꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯣ ꯏꯅꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕꯤꯗꯤ ꯏꯆꯦ ꯆꯪꯈꯣꯟꯕꯤꯗꯅꯦ ꯑꯗꯨꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯀꯧꯁꯤꯟꯗꯨꯅ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯅꯥꯎꯔꯣꯛꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯔꯦꯜꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯧꯖꯥꯜꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯃꯟꯕꯗꯒꯤ ꯊꯧꯖꯥꯜꯗꯨ ꯆꯪꯈꯣꯟꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟꯒꯤ ꯅꯤꯡꯉꯥꯏꯗ ꯊꯧꯖꯥꯜꯅ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝꯅ ꯐꯖꯕ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯀꯣꯜꯗꯨꯒꯤ ꯐꯖꯕꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯇꯣꯝꯊꯤꯟꯅ ꯆꯪꯈꯣꯟꯕꯤꯕꯨ ꯎꯔꯝꯃꯤ ꯃꯄꯥꯗꯒ ꯍꯥꯏꯔꯝꯗ ꯍꯔꯥꯎꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯗꯤ ꯇꯣꯝꯊꯤꯟꯕꯨ ꯎꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯃꯥꯅ ꯃꯥꯕꯨ ꯎꯔꯝꯗ ꯆꯠꯈꯤꯕꯗꯨꯗ ꯇꯣꯝꯊꯤꯟꯅ ꯃꯃꯥꯕꯨ ꯈꯪꯀꯧ ꯀꯧꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯈꯣꯟꯖꯦꯜꯗꯨꯗ ꯆꯪꯈꯣꯟꯕꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯇꯣꯝꯊꯤꯟꯗꯨ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯁꯅꯥꯊꯣꯏꯕ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯥꯏꯔꯨꯗꯕꯅ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯊꯦꯡꯅꯍꯟꯕꯤꯔꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ
ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯀꯦ? ꯄꯥꯕꯒ ꯂꯥꯛꯑꯦ꯫ ꯄꯥꯕꯒ ꯂꯥꯛꯑꯦꯕ? ꯆꯪꯈꯣꯟꯕꯤꯗ ꯁꯛꯐꯝ ꯁꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯖꯥꯜꯁꯨ ꯇꯣꯝꯊꯤꯟꯕꯨ ꯊꯤꯔꯛꯄꯗ ꯎꯔꯦ ꯆꯪꯈꯣꯟꯕꯤꯒ ꯄꯨꯟꯅ ꯂꯩꯔꯝꯕꯗꯣ꯫ ꯊꯧꯖꯥꯜꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯀꯧꯔꯛꯏ ꯆꯪꯈꯣꯟꯕꯤꯗ꯫ ꯆꯪꯈꯣꯟꯕꯤ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯁꯠ ꯌꯦꯡꯉꯛꯏ꯫ ꯏꯆꯥꯒ ꯄꯨꯟꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯐꯝꯗꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯊꯧꯖꯥꯜ ꯂꯥꯟꯗꯦ ꯈꯪꯕꯅ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤꯀꯣ? ꯆꯪꯈꯣꯟꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯆꯠꯂꯗꯣꯏꯅꯦ꯫ ꯊꯧꯖꯥꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯂꯩꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕꯗ ꯇꯧꯔꯨꯕ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯈꯨꯟꯗꯁꯨ ꯆꯪꯖꯐꯝ ꯂꯩꯇ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯎꯈꯥ ꯋꯥꯈꯥꯗ ꯁꯩꯗꯥꯡꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫